ꯄꯥꯎꯗ ꯀꯣꯏꯔꯦꯡ ꯂꯨꯆꯤꯡꯕ UNLF ꯅ ꯃꯥꯄꯟ ꯁꯨꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ UNCna Kukigi machin thiba matou khudombi thiduna takli church leadersing hatkibadu kuki natana atei oiroi. CM na church leadersing na create team manigi kangpokpi amasung senapati da chatkadori. NS contract te palamba oil tanker yaung gari sahumga drama punimfal yorakle thagu watpalaiti miyamna phanghoroi matagum lechin biganu IOCL. Nongpok sanjen bamda mapal suba athobo sunimit pangthokre naga misam taruk phajin kibagi mayukta kangla tombida khongjang chathakre kukijo area da security operation chatharakpada kuki inpi na pedaba phongdokre. Thado identity bu lomna lawjaba church leader hum hatkiba du kuki natana top kang amata oiroi kuki singna phongdorakpa warol gi matungda thado church leader ahum halamgani haibasi kuki singna hana khanglamugum tawi haina UNC United Naga Council na serolamana maral sikre kuki singi masin tiba matou khudombi tinuna takladuna UNC na thokpa serol na hai kanglup singi marakta leptna ingtappa pamjaba thadok church leader ahum hatkibadu UNC na haksina nungaitaba phongdokpaga loinana mihat aduda senabasing puthoknaba honabada UNC na angamba mateng pangani serosna hai thadok church leader ahum tamthina hatkiba matam ikan kanadana kuki singna mihat adu naga singna sathabani haina social media da pak sana maral sirakki thongasi kuki singna ingsol sini kolumdoi me humdagi rang haurga matung da maitei matakta sathaba thong adumakni nazi gi philosophy de iba wafam oideba han ngangnabadi maduda asumba oirekloi haibudumak kuki singna sathari thado gilu singba hum hatkhraba matung pung anigi manungda kuki inpi Manipur na mihat adu ZUF Kamsong Group amasung NSCNI MG maming paladuna maral sirakhi kuki inpi na thalok diba serol adu tang taruk tha mangal sin kunturuk hain iri kuki sing yamna thuna serol thorakpa amasung phongdok liba mawpham adu natakpadi mihat adugi matangda makoi hana khangli haibasini Mihat asi thokadaba numit tarit ni watlingaida iba serol asigi matangda ngasi phawba kuki inpi Manipurna corrigendum amata thokpa leitri masina maram oiraga kuki inpi Manipur thokpa condemn tobagi chithi adu mangjong nungna semna thamnama matungda mihat asi hek sathaba loibaga thokpani haibasi mayek sengle mihat adu naga sung sathabani haibagi matangda kuki inpi Manipurna matik sabar praman amata miyam mamangda thammusu ngamde masigi mathakta naga sungna mihat aduda yauribasu laite hairi tha asigi tramduda Kotlen konjim anigi marakta leiba 0 point masak khangdaba kolai paibasingna church lusingba mi ahum hat khrabagi matungda hauzik kuki amasung nagan gi marakta furup amana amagi mising fazulaga thamliba sigi matangda church ki team ani khaidoklaga kangpokpi amasung senapati da satuna church ki lusingba sing amadi civil society organization singi lusingba sing unaraga wari sanagadori Kangpokpi district ki manung sana Kotlen manakta church leader ahum khulai paiba singna ambush toduna hatkibaga mari leinana kuki inpina kaukiba shutdown na maram oirga numit kharani Imphal Jiribam Lanbi da pandu lerakpa oil tanker yaungna punna pot puba gari chawng 38 ngasi escort ka loinana Imphal yorakre makhatana ahangba gari sama kuntra marina Imphal thadokre Marak's state asida petrol diesel amasung LPG awatpa leite miyamna phangaroi matagum thau leishinba tawiganu haina Indian Oil Corporation Limited ki state level coordinating Manipur RK Mohan Singh phongdorakli National Highway number contract Imphal Jiribam Lanbi da numit kharanigi panduna lerambagi ngasi escort ka loinana Imphal yaukhroba gari sing aduda petrol tanker humdraga nipan diesel tanker marfudra mari LPG tanker kungamapan amasung FCI pot puba truck sam tranipani masigi mathakta ahangma gari sam kuntra mari ngasi escort ka loina ne Imphal thadokre adumapu National Highway number 2 Imphal Dimapur lambi ki Sanapati district Mau Lairo amasung ti kulenda tha sigi tarahum degi panduna lerakpa gari chatruk lomdi hauzik oina Imphal Europa gi wafam leitri Koying lusingba UNLF ngasi mapan suba thobu sing ningsing numit thaurangas Manipur gi manung amasung mapada sing lemna pangthokrai hairi lona thingkrabala lolup asigi secretary
of Publicity M. Sakhengi Sirol Asina Hai Laibak ki khudongthiba wana taraba phibam asida ningsing numit asi miyam puna pangthok minebagi khudong sadaba party CSQ District Committee Branch Committee External Affairs HQ Excellent Affairs amadi langmi Sanglup MPA Z HQ Battalion amasung Sub Unit Singi khaktana tongan ba athau singi ningsing numit ki thoram sing asi pangthokhi leikhidraba thoksim ikai khonam utpa numit asigi mapung oina thoram di ima leba ki ningtamba hanjin hanaba ignaba singa lanthing UNLF MPA ki thongna leina kathokpa gi wak awangba phibamda thawaina pontha pikhraba athobu singbu ningsingduna ikai khonam utpa oina party amusu lanmigi unit singna ayuk pung 5 dena pung Nungthil pung manga fawba party firal tangkhai singthaduna thamba minute ani tumina lepa athobu singi kubamda hekat lekat tamba thoromga mari leinana warol pangthokpa amadi lusingba singna wa ngangba asina singba oiki hairi Israel Prime Minister Benjamin Netanyahu amasung United States ki President Donald Trump na Iran ki mayekta lan amuk haugadra natraga hauridra haibagi matangda wa khanekre haina Israeli State Media gi report amana hairi lan amuk hauna phirep loba tarbadi US amus Israel gi Iran gi mayekta kusamnaduna air strike tawgani haina thajari haina state broadcaster kan TV gi report amana hairi Trump na wari sanar matungda Prime Minister nimidangda cabinet meeting amat kauki maduda Israel gi lanthing riba tongan ba France ki mathang da wari khanagani haina sarkar official amana hairi Trump amasung Netanyahu phone ge wari sanariba Trump na Iran gi mafamda matam legislature haina kanba warning tawkraba matungda US Israel amasu Iran gi marakta hokiba April 9 da ceasefire gi yanaba puraktuna February 9 da yamna kanna satharkiba lan lepki ceasefire tawru matungda Pakistan Hots oiduna US amas Iran gi marakta wari sanaki adubu issue kaya gi matangda maru oina nuclear gi matangda yanaba purakpa ngamkhide kha China gi Guangxi lamdamda ngasi Richter scale 5.2 yawna mayai wairap kanba yuar habgi tawduk amada mi ani sikre building kaya kintekre amasum mi lising tarat hena sapagadaba mafamda puthokre haina state media gi report na hairi Pakistani force there Pakistan ki tokhaina tanaba honoriba Balochistan based tawba terrorist group singi member kuntra ma hatokre amasung senior commander ahumsu fauri haina paugi source singna hairi Loisalakpada sanamgi pauda Bronson Residential School MBRS ki U17 boys basketball team na inter-school basketball champions lising kuntruk ki akan balamba tawnakiba final da KB Roar Karbu yankai dipumanga da maitiba piduna champion oikre District asigi Khetri Lekai da Rising Club na siduna club adugi sanabungda sathaba ahanba ARC trophy lising kuntruk under 17 9A side State level football tournament ki ngasi sanakiba pre-quarter final match singda Real FA amasung Kuman FC mai pakna quarter final gi mafam sing kankre Imphal Kumalampak ta main stadium da amasung Tagel gi sai artificial ground satriba singani kuntru ki season asiga aili ki ngasi sanakiba match singda Manipur Klasa FC mai pakna full point phangba ngamkre wenina FC Rengdai draw oiduna point ama phangkre masung draw FC mighty hore matang sing reform ba tongan ba pau signal mari pau pau adom so tension jari me ambom kana kurum jari